야, 거기 님기 짜제나 시험제나 님기 꽤 돌리죠, 지 아따 뭐자. 걘 돌리죠? 타왕 돌리는 게. 납다라고 또 이거 걷다. 무채. 근데 까리 묻노. 스쿨 저 시험 묻까? 노. 저거 님기 할 때는 저거 있다. 님기 시험나 베기 일단 이제 딱 khai hậu tôi đây tan tập đi pro này em tha rồi này mà lên sum chọc tôi đấy chỉ một tung mình tải vai đã không phải số đó này xem một cái mồi dàn tàu có tâm này 야, 거기 님기 짜제나 시험제나 님기 꽤 돌리죠, 지 아따 뭐자. 걘 돌리죠? 타왕 돌리는 게. 납다라고 또 이거 걷다. cái nó 타왕 돌리면 돌리면 아마데 실례 얘냐. 땅카면 왜 살아 그니? 가면 실례 형 딱 그더니 하. Yes, yes. 세계 또 리뷰 비슷 보스타네요. Ai đi bộ. Trời mưa rồi. 왜 몇 가리 봐? nó cái gì ba? Cái ba? Cái nó nhỏ. 참 거지. 바다라 파래라며. cái hấp tu lì nó năng gì niệm kỳ ra? Thom pe, thao khara pe, sing lum bulu sa ba ga, bang la pe sin loi nan. Sudah bau deh. Sudah begitu. Jangan jadi kan be. Sini dia hấp rồi. Apa? Cái bức cây nó cây nồng lô lì đó. Ini mana? một chế. nó cái gì một nổ. School cho xem một cảng. No. School cho là gì? Lôi xe lỗ. School cho là lôi xe lỗ. Cho xem. School cho là gì hả? Mày dùng chân cái đồ đấy. Lôi xe là quoi đó? Xe này tốt tharo quá. Nãy là hậu rồi xe. Ya itu tuh. Yang pada ya tak tu je jadi ngau tu. Baik sih kita kan ini. Soal berapa? Baik retirement plan begitu hau. Thabak se fa se loi de ngai ri. Hau re fa se loi de ngai hau tu re ne. Sai part time job ta. Yum tu. Ha yum de git. Work from home de si de. Ta khai rồi đi. Cho cái niệm kỳ hai tôi cho cái tao. niệm kỳ xem là về cái tan thì tắc khai hậu tôi đây thao rồi chứ là ní nó mà cái này đây nha chỉ tắc khai rồi hậu rồi thao hay chân là cái đây coi cái sân piu lịch tơ mà sân piu lịch tơ mà thì tàu thì mà nó ta được mình tan tập đi pro này em tha rồi này 오, 되게 코라이 되게 오락하니. 그차 first team 사와자 타고도 이렇게 해주니. mà đâu có đâu số tiền đấy mình phải xem là đi hạt hoặc là số tiền đi ai 쉽지. 레이더나 쉽지 로이 에 타고 로이 나 이제 북야 나래. ngân ly cái cũng mà phần khá là ngày lên là mà lên sum chọc tôi đấy
ꯌꯥꯝ ꯊꯩ ꯄꯥꯁꯜꯂ ꯁꯟꯕꯒꯤ ꯑꯩꯅ ꯍꯧꯍꯟꯕꯅꯤꯗ ꯇꯥꯟꯕꯅꯤ ꯕꯣꯔꯥ ꯂꯩꯁꯜꯂꯦꯕ ꯆꯥꯗꯨ ꯆꯥꯔꯣꯏꯗꯕꯗ ꯒꯤꯐ ꯐꯪꯉꯦ ꯍꯥꯏꯕꯒꯤꯅꯦ ꯄꯣꯠꯇꯣ ꯄꯩꯁꯥꯗꯣ ꯁꯤ ꯌꯧꯔꯒꯗꯤ ꯒꯤꯐ ꯐꯪꯉꯦ ꯍꯥꯏꯕ ꯀꯔꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯂꯩꯔꯣ ꯇꯧ ꯇꯥꯔꯦ ꯊꯤꯠ ꯇꯥꯔꯦ ꯂꯤꯁꯤꯡ ꯑꯃ ꯁꯨꯗꯦ ꯍꯦꯛ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯀꯦꯖꯤ 5 ꯈꯛꯇꯪ ꯌꯥꯝꯗ ꯂꯨꯄꯥ ꯀꯨꯟꯗꯤ ꯄꯤꯔꯝꯃꯣꯏꯗꯅ ꯀꯔꯤ ꯑꯥꯔꯁꯤꯕꯥꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ 50 ꯈꯛꯇꯪ ꯄꯥꯔꯣꯗꯅ ꯀꯛꯄꯗꯤ ꯍꯩꯇꯦꯕ ꯊꯥꯡ ꯑꯆꯧꯕꯗꯨꯅ ꯇꯧꯕꯗꯨꯗꯤ ꯑꯁꯥꯡꯕꯗꯨꯅ ꯑꯁ ꯍꯩꯇꯦꯗ ꯃꯄꯥ ꯆꯦꯇꯣꯡꯒꯤꯗꯤ ꯌꯥꯝ ꯄꯥꯔꯦ ꯑꯗꯨꯅꯅꯦ ꯂꯩ ꯆꯥꯊꯣꯛ ꯌꯨꯝ ꯍꯣꯡ ꯐꯠꯇ꯭ꯔꯣ ꯂꯩꯕꯗꯁꯨ ꯍꯥꯎꯏ ꯍꯥꯎꯗꯦ ꯑꯄꯥꯒꯤ ꯊꯥꯎ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯊꯥꯎꯅꯣ ꯈꯪꯗꯕꯅ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯗ ꯁꯥꯕꯅ ꯐꯩ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤ ꯍꯣꯏ ꯐ꯭ꯔꯤ ꯂꯩꯉꯩ ꯁꯥꯕꯅꯤ ꯀꯩꯅꯣ ꯋꯥꯔꯦꯒ ꯊꯕꯛ ꯁꯨꯔꯒ ꯄꯣꯊꯥꯒꯗꯧꯕꯗꯨꯗ ꯅꯨꯡꯊꯤꯟꯗꯩ ꯇꯣꯠꯂꯁꯨ ꯑꯗꯨꯕꯨꯗꯤ ꯑꯃꯃꯝꯇꯪ ꯇꯧꯔꯗꯤ ꯂꯣꯏꯔꯅꯤꯍꯦ ꯍꯌꯦꯡ ꯂꯣꯏꯔꯅꯤ ꯅꯪꯁꯨ ꯅꯪ ꯁꯤ ꯈꯥꯡ ꯁꯥꯕ ꯉꯥꯏꯗ꯭ꯔꯤ ꯋꯥꯅꯤ ꯈꯥꯡ ꯁꯥꯔꯛꯏ ꯀꯩꯅꯣ ꯑꯩ ꯂꯩꯔꯨꯔꯥ ꯍꯩꯕꯦꯡꯒꯦ ꯃꯊꯪꯒꯤꯗꯗꯤ ꯍꯥꯞꯄ ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯤꯝꯀꯤ ꯑꯍꯥꯟꯕ ꯔꯥꯎꯟꯁꯦ ꯁꯤ ꯃꯇꯨꯡ ꯑꯣꯏꯅ ꯇꯥꯈꯤꯕ ꯍꯥꯏꯅ ꯖꯕ ꯂꯥꯎ ꯄꯥꯏꯊꯣꯔꯛꯑꯅꯤꯅ ꯑꯁꯦꯡꯕꯗꯤ ꯁꯤ ꯃꯣꯏꯗꯥꯅ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯑꯇꯥꯁꯤ ꯌꯥꯝ ꯂꯩꯃꯟꯈꯤꯕꯒꯤ ꯑꯇꯥꯁꯤ ꯆꯥꯊꯣꯛꯄ ꯋꯥꯅꯤ ꯕ꯭ꯔꯥꯎꯟꯅꯤ ꯆꯪꯉꯒ ꯈꯤꯇꯪ ꯌꯥꯔꯅꯤ ꯁꯨꯝ ꯑꯣꯠ ꯁꯥꯔꯤꯗ ꯀꯥꯗꯅꯕ ꯁꯨꯝ ꯑꯣꯠ ꯁꯥꯟꯅꯕꯅꯤ ꯑꯍꯥꯟꯕ ꯔꯥꯎꯟꯗꯗꯤ ꯃꯩ ꯁꯥꯕꯒꯤ ꯅꯥꯀꯟ ꯑꯃ ꯇꯟ ꯀꯟ ꯇꯛꯊꯔꯤ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯌꯥꯕꯨ ꯌꯥꯔꯛꯑꯅꯤ ꯁꯤ ꯉꯥꯏꯍꯥꯛꯇꯪꯀꯣ ꯁꯦꯀꯦꯟ ꯈꯤꯇꯪ ꯇꯥꯎꯕ ꯌꯥꯔꯅꯤ ꯄꯨꯔꯥ ꯊꯥꯎ ꯃꯆꯨꯝ ꯃꯆꯨꯝꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯒꯅ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯏꯁꯤꯜꯂꯒ ꯑꯣꯠꯈꯥꯏꯔꯒ ꯕꯗꯥꯝ ꯆꯥꯅꯤꯡꯉꯒꯅ ꯕꯗꯥꯝ ꯍꯥꯞꯆꯤꯜꯂꯒꯀꯣ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯅꯤ ꯑꯗꯨ ꯃꯥꯜꯂꯦ ꯑꯃꯨꯛ ꯀꯥꯊꯣꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯥꯅꯤꯕ ꯆꯥꯕ ꯖꯦꯔꯞꯁꯨ ꯄꯤꯛꯃꯟꯈ꯭ꯔꯕ ꯈꯪꯗꯦꯗ ꯖꯦꯔꯞ ꯆꯥꯎꯕ ꯄꯤꯛꯃꯟꯈ꯭ꯔꯕ ꯈꯪꯗꯦꯕ ꯖꯦꯔꯞꯂꯣ ꯌꯥꯝ ꯆꯥꯎꯔꯝꯗꯥꯏꯅꯦꯗꯣ ꯁꯨꯝ ꯄꯤꯛꯁꯜꯂꯕ ꯈꯪꯗꯦ ꯆꯥꯎꯔꯝꯕꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯄꯤꯛꯄ ꯁꯤ ꯑꯣꯏꯔꯗꯤ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯗ ꯑꯇꯩ ꯂꯩꯇ꯭ꯔꯁꯨ ꯆꯥꯕ ꯌꯥꯔꯦ ꯅꯨꯡꯊꯤꯟꯗ ꯆꯥꯕꯁꯨ ꯌꯥꯔꯅꯤ ꯅꯣꯏ ꯑꯣꯐꯤꯁ ꯄꯨꯅꯤꯡꯉꯁꯨ ꯄꯨꯔ ꯆꯥ ꯌꯥꯔꯅꯤ ꯍꯣꯝ ꯃꯦꯗ ꯑꯅ ꯊꯥꯎꯗꯨ ꯑꯃꯨꯛ ꯆꯥꯜꯂꯒ ꯁꯦꯀꯦꯟ ꯔꯥꯎꯟ ꯊꯥꯗꯕ ꯌꯥꯗꯧꯔꯦ ꯍꯥꯎꯃꯟꯗꯅ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯑꯣ ꯅꯪ ꯍꯥꯏꯔꯛꯇꯅ ꯍꯧꯔ ꯑꯩꯅ ꯄꯨꯔꯒꯦ ꯍꯥꯏꯕꯗꯨ ꯍꯧꯔ ꯂꯥꯛꯑꯣ ꯅꯍꯥꯟ
ꯇꯣꯡꯖꯕꯗꯤ ꯁꯤꯗ ꯇꯣꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯝ ꯈꯪ ꯂꯩꯔꯝꯃꯦ ꯃꯥꯅꯤ ꯑꯃ ꯇꯛꯈꯥꯏꯔꯤ ꯀꯟꯅ ꯂꯦꯜꯂꯤꯁꯦ ꯇꯟ ꯂꯣꯏ ꯆꯥꯎꯔꯗꯤ ꯆꯥꯅꯤꯡꯉꯣꯏꯗꯣ ꯑꯗꯨꯅ ꯁꯤꯗꯤ ꯈꯔ ꯃꯇꯝꯗꯨꯗ ꯁꯤꯅꯦꯃꯥ ꯌꯦꯡꯉ ꯆꯥꯔꯁꯨ ꯌꯥꯔꯦ ꯋꯦꯠ ꯒꯦꯟ ꯇꯧꯅꯤꯡꯉꯗꯤ ꯀꯔꯤ ꯋꯦꯠ ꯒꯦꯟ ꯇꯧꯕ ꯀꯥꯏ ꯁꯤ ꯆꯥꯅꯤꯡꯕ ꯂꯣꯏ ꯆꯥ ꯌꯥꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯒꯦꯟꯗꯤ ꯇꯧꯗꯦ ꯁꯨꯝ ꯍꯟꯊꯗꯕ ꯋꯥꯅꯤ ꯍꯥ ꯒꯦꯟꯗꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯍꯥꯟꯅ ꯇꯧꯍꯧꯕꯗꯒꯤꯗꯣ ꯍꯟꯊꯗ꯭ꯔꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯉꯝꯗ꯭ꯔꯦꯕ ꯀꯦꯖꯤꯁꯦ ꯂꯦꯡꯉꯨ ꯌꯥꯗꯕ ꯍꯟꯊꯕ ꯌꯥꯗꯕ ꯆꯔꯥ ꯍꯦꯜꯂꯁꯨ ꯍꯟꯊꯕ ꯌꯥꯗꯦ ꯆꯥꯁꯤꯜꯂꯁꯨ ꯍꯟꯊꯕ ꯌꯥꯗꯦ ꯆꯥꯁꯜꯂꯁꯨ ꯍꯦꯟꯀꯠꯇ꯭ꯔꯦ ꯍꯦꯟꯒꯠꯇ꯭ꯔꯦ ꯍꯟꯊꯕ ꯌꯥꯗꯦ ꯍꯦꯜꯗꯤ ꯑꯣꯏ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯂꯦꯜꯂꯣ ꯁꯤꯗ ꯍꯥꯞꯄꯁꯤ ꯊꯣꯛꯑꯗꯤ ꯁꯦꯀꯦꯟ ꯔꯥꯎꯟ ꯊꯥꯗꯧ ꯃꯇꯥꯏ ꯇꯞ ꯊꯥꯗꯧ ꯑꯗꯨꯝ ꯃꯇꯥꯏ ꯅꯞꯄ ꯊꯥꯖꯜꯂꯣ ꯑꯩ ꯀꯣꯠꯀꯦ ꯃꯇꯥꯏ ꯊꯥꯗꯧ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂ ꯇꯧꯔꯣ ꯃꯇꯥꯏ ꯊꯥꯗꯧ ꯑꯗꯨꯝ ꯂꯪꯉꯗꯤ ꯊꯥꯎ ꯆꯣꯡꯅꯤꯅꯦ ꯍꯦꯛꯇ ꯁꯤꯡꯉꯨ ꯁꯤꯡ ꯆꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ 70 ꯄꯤꯕ ꯁꯤꯡ ꯆꯥꯔꯁꯨ ꯁꯤꯡꯗꯤ ꯐꯖꯅ ꯄꯨꯔꯛ ꯄꯣꯝꯈꯠꯂꯛꯑꯦ ꯌꯥꯝ ꯂꯥꯏ ꯌꯨꯝꯗ ꯅꯦꯝꯀꯤ ꯁꯦꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯂꯩꯔ ꯆꯥꯅꯤꯡ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯤꯂꯤꯄꯇꯤꯒꯤ ꯊꯣꯡ ꯌꯥꯝ ꯌꯣꯟꯕꯅꯦ ꯂꯨꯄꯥ 50ꯒꯤ 8ꯇ ꯇꯧꯕꯅꯦ ꯄꯦꯀꯦꯠ ꯂꯨꯄꯥ 10 ꯄꯤꯕꯗꯣ 10 ꯄꯤꯕꯅꯦ 10 ꯑꯗ ꯑꯅꯤꯒ ꯍꯥꯞꯐꯟꯕ ꯌꯥꯅꯤ ꯈꯪꯅꯗꯗꯤ ꯌꯥꯔꯣꯏ ꯑꯃꯇꯪꯗ ꯍꯥꯞꯄꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯩꯔ ꯆꯥꯏꯌꯦꯕ ꯍꯜꯂꯛꯄꯗꯒ ꯂꯝꯕꯤ ꯊꯣꯛꯄꯅꯤꯅꯀꯣ ꯈꯣꯡꯒꯥꯅꯤꯅ ꯁꯤꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯨꯝꯗ ꯄ꯭ꯔꯣꯡ ꯁꯥꯅ ꯄ꯭ꯔꯣꯡ ꯅꯠꯇꯦ ꯐꯣꯡ ꯁꯥꯅ ꯍꯥꯏꯌꯣ ꯐꯣꯡ ꯁꯥꯅ ꯄ꯭ꯔꯣꯡ ꯁꯥꯅ ꯀꯥꯏ ꯀꯩ ꯃꯔꯣꯟꯅꯣ ꯌꯥꯝ ꯂꯥꯏ ꯁꯥꯕꯅꯦ ꯇꯟ ꯃꯣꯏꯒꯤ ꯃꯣꯏꯗꯥ ꯑꯇꯥ ꯇꯣꯠꯄꯗꯣ ꯑꯗꯨꯗꯣ ꯋꯥꯕ ꯑꯗꯒꯤ ꯇꯛꯄ ꯍꯩꯇ꯭ꯔꯒꯗꯤ ꯈꯔ ꯋꯥꯔꯅꯤ ꯂꯦꯟꯕꯁꯨ ꯃꯇꯝ ꯑꯗꯨꯝ ꯆꯪꯕꯅꯦ ꯃꯑꯣꯡ ꯃꯥꯟꯗꯒꯤ ꯑꯗꯨ ꯑꯅꯤꯗꯣ ꯍꯩꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯔꯦ ꯑꯄꯥꯝꯕ ꯃꯦꯟ ꯑꯣꯏꯅ ꯑꯗꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯅꯤꯗ ꯍꯩꯔꯗꯤ ꯂꯥꯏꯅ ꯇꯧ ꯌꯥꯔꯦ ꯃꯣꯏꯗꯥ ꯀꯩꯅꯣ ꯈꯔ ꯍꯥꯎꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗꯥꯗ ꯑꯗꯨ ꯁꯤꯅꯗꯤ ꯐꯔꯤꯅꯦ ꯋꯤꯠꯅꯗꯤ ꯐꯔꯤ ꯃꯣꯏꯗꯥ ꯆꯥꯅꯤꯡꯉꯗꯤ ꯃꯣꯏꯗꯥꯅ ꯐꯩꯗꯅ ꯑꯁꯦꯡꯕꯗꯤ ꯃꯣꯏꯗꯥꯅꯤꯗꯅ ꯃꯣꯏꯗꯥꯅ ꯍꯥꯎꯏꯗꯅ ꯒ꯭ꯔꯦꯛ ꯂꯥꯎꯔꯒ ꯆꯥꯕꯗꯒ ꯇꯧꯕꯗꯣ ꯑꯩꯗꯤ ꯆꯉꯥꯡꯗ ꯀꯩꯅꯣ ꯇꯧꯔ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕꯗꯣ ꯄꯣꯞꯍꯜꯂꯒ ꯑꯗꯨꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯍꯥꯎꯋꯤ ꯇꯤꯟ ꯌꯣꯠꯂꯦ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯍꯧꯕ ꯁꯦꯝꯕꯗꯤ ꯀꯨꯏꯗꯕꯅꯤ ꯃꯤꯅꯤꯠ ꯇꯥꯎꯕꯗ ꯃꯤꯅꯤꯠ 2-3 ꯃꯤꯅꯤꯠ 3-ꯑꯍꯨꯝꯁꯦ 10 ꯇꯥꯎꯔꯗꯤ ꯀꯌꯥ ꯆꯪꯉꯦ ꯇꯛꯄꯒ ꯄꯥꯔꯛꯑꯒ ꯄꯨꯡ ꯑꯃꯃꯨꯛ ꯐꯝꯕꯗ ꯂꯨꯄꯥ 1,000 ꯇꯥꯟ ꯐꯪꯅꯤ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯒꯤ ꯄꯩꯁꯥꯗ ꯑꯣꯏꯅ ꯈꯟꯕ ꯋꯥꯅꯤ ꯑꯇꯩ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯅꯤ ꯍꯥꯏꯕꯅꯤ ꯇꯥꯟꯕ ꯃꯤꯗꯤ ꯆꯥꯅꯤꯡꯉꯝꯃꯣꯏꯗ ꯁꯨꯝ ꯇꯧꯔꯒꯗꯤ ꯀꯥꯏ ꯆꯥꯅꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯌꯦꯟ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯆꯥꯃꯟꯗꯅ ꯂꯩ ꯆꯠꯂꯤꯉꯩꯗ ꯇꯧꯔꯝꯃꯤꯁꯦ ꯊꯥꯎ ꯑꯃꯗ ꯀꯣꯟꯅꯅꯤꯍꯦ ꯂꯦꯝꯃꯒ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯕ ꯂꯪꯊꯣꯛꯈꯤꯗꯕ ꯊꯥꯎꯗꯨꯕꯨ ꯂꯩꯔꯝꯃꯦ ꯆꯥ ꯃꯆꯥ ꯐꯥꯎꯕ ꯊꯛꯁꯦꯅ ꯆꯤꯡꯗꯨꯝꯅ ꯈꯤꯜꯂꯤ ꯂꯩꯔꯝꯃꯦ ꯆꯥ ꯅꯠꯇꯤꯌꯦ ꯂꯩꯔꯝꯃꯦ ꯆꯥ ꯅꯠꯇꯤꯌꯦ ꯍꯧꯗꯣꯏꯁꯦ ꯆꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯦꯒꯤ ꯍꯧꯕꯤꯒꯦ ꯇꯧꯕꯅꯦ ꯕꯦꯝꯃꯒꯤꯔꯣ ꯅꯣꯏꯒꯤꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣ ꯑꯅꯩꯕꯤꯅꯤꯅ ꯅꯣꯏꯒꯤ ꯌꯥꯝ ꯇꯨꯀꯠꯆꯩ
ꯑꯁ ꯇꯜꯂꯦ ꯅꯣꯏ ꯑꯩꯈꯣꯏ ꯊꯥꯎꯁꯦ ꯃꯆꯨ ꯐꯖꯗ꯭ꯔꯣ ꯊꯥꯎ ꯃꯆꯨ ꯑꯣꯟꯗ꯭ꯔꯗꯤ ꯂꯣꯏꯔꯝꯗꯥꯏ ꯊꯥꯎ ꯍꯥꯞꯄ꯭ꯔꯁꯨ ꯃꯥꯡꯉꯅꯤꯅ ꯌꯥꯝ ꯅꯪ ꯁꯥꯎꯔꯦ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯨ ꯀꯅꯥ ꯃꯅꯥ ꯂꯩꯕꯤꯗꯕꯒꯤ ꯁꯥꯎꯔꯦ ꯍꯥꯏꯔꯦ ꯐꯖꯩꯌꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯊꯥ ꯂꯥꯎꯅ ꯐꯖꯔꯦ ꯁꯤꯁꯨ ꯃꯨꯜꯂꯛꯑꯦ ꯎꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯦꯒꯤꯁꯤꯁꯨ ꯅꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯁꯨ ꯅꯩꯔꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝꯁꯦ ꯐꯖꯕꯅꯤ ꯁꯤꯅ ꯁꯦꯀꯦꯟ ꯆꯤꯡꯗꯨꯝ ꯑꯅꯤꯁꯨꯕ ꯆꯤꯡꯗꯨꯝ ꯁꯤꯅ ꯑꯍꯥꯟꯕ ꯁꯤꯒꯤ ꯑꯅꯤꯁꯤꯅꯤ ꯉꯁꯤꯒꯤ ꯃꯇꯝ ꯆꯪꯅ ꯄꯨꯡ 2-3 ꯆꯪꯅ ꯇꯥꯎꯔꯤꯁꯤ ꯐꯖꯕꯅꯤ ꯑꯗꯨꯝ